Nongdren su nga hodabana khazaye duda kingi chaina fangle. Nongdren sauna lesnabu pugi tawbani. Adubu mamanaba singduna khami. Matang asida haki matam suloiraduna bel tarakle. Nongdren lesnada kutombi singduna. Nang nupi macharambagi tharabane. Nongmadi nang khangani dana. Asi hairanduna Nongdren rumadudagi thokre. Lesnana saubagi shor handokduna hairai. Mi usitaba kay thoina toino khangde. Punsiba lesnada onsenduna. Sana nangdi nubaga si kaisu leitapui. Aidi nangse kira iko. Yare nangmasu homogi type te hektoraduna. Minu sitri khangadi nangdi fuba kaidoge. Kaide khut yamna nado male. Asamna namitugi class tisu loiduna akoisu mayum da hanarakle. Numinini humni haujinkre. Ngasidi Sunday numitni. Ingengi kang numitsu tai. Lesna amadi punsiba makoisu pata chatuna thambal yengba thamchit chaba satlusi hainakibani. Aduna lesna su ayuki chak chaba loiraduna yumgi mi makhaisu pothanari. Lesna gi machedi fi saduna leiribani. Mamana saba fi du berusu hainaba haiduna mamagi matau tamlibani. Langsu mayama matatlabani. Mamana thoraklaga nganglagani khanbagi. Masu langsing adu samnaba kana hotnari. Lesna su mama hoina khangkhini haiduna masu lona thoksage tawbani. Adubu machina mangolda leiba aduda ma sumtapna kaisu tawdaba saduna thorai. Lesna mamana pata chatpasi sawi. Makoy angang oiri haiduna. Adubu lesna di kaisuga kibiba nate. Mamang chahigi kang numitasu pata chatpagi lesna adu mamana fukibani. Ngasidi amuk kaukramale ma lona chatkadabagi tawriba ase. Asumna lesna adu karisu tawdaba saduna thorakba aduda machena uraduna. Lesna kaidawre? Che nangpi sarira lang tatlaba oren mamana puzani ko. Puroida haitabai saba tamline. Asi hairaga perusu lang adu samnaba hotnaduna mamayadu nonthakre. Lesna su machena nonthagibagi kudong chaba yengduna sumangda tapna kumthakre. Sumang matoriyokre. Adudagidi machena khanglaroi khanduna macheda haifit inglamduna makhong adu thangatlaga hotna chenkre kunthong tana. Ngasaidagi lesnana tawriba mayamadu punsibana thongalgi sambalai makhongda lona yenglibani. Lona nopadasu ma warabani. Lesnana chalakpa aduda khanghalagi haiduna lesnagi mangda punsiba hekta songsilai. Ya! Lesna khangladuna ima! Lesna sauna saktiba aikoi shema panda lehobani. Amuk khangkiba tare laose kharaduna sen khrazeba. Punsibana kari haiba amuk tanaraktana onthokpani he aisu. Asi hairaga makhoyani su patamna lai. Kayadano makhoyani na tawriba ase yade fate tawganu hairaba asida lam heladuna makhoyna ngamduna chatliba ase. Horandi mama hoina kari haigani lamhenba anise. Asumna makhoy su pat yaurakle. Punsibana wow khupazado shana lao hise aidi honba haite nang holo lao. Lesna punsibada haiphet yenglaga Mama na pokpaday thambal udribasi mangaire. Wow kaina yare saktiba hidaga khalo aisu haite adu aisu hondoine. Mafam madwaida lang thaduna leiramba leikaigi ahal amana lesnaga punsibagana tawriba adu uri madubada lauduna hairai. Hey kana no aduwaida hi thobadabagi tawribado leiramu khanganidana ngasidi. Asi haiduna makhoi tamna hi honjilai. Lesna hairakliba khonjel adu tare ure khangle makhoi lekaigi mama chawbani haiba yamna sathibani madi. Lesna madu khangladuna ma kari tawgani khangdre wakhal ngaihak tawi aduga tapna khangani ba ngasidi. Asi haiduna makhoigi mama chawba adu makhoigi managi urakpa ngairi. Somdana punsiba kiraduna
ꯂꯩꯁꯅꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯁꯅꯥ ꯆꯠꯂꯁꯦꯕ ꯃꯥꯃ ꯆꯥꯎꯕꯁꯦ ꯌꯧꯁꯤꯜꯂꯛꯂꯦꯕꯁꯦꯕ ꯆꯦꯟꯈ꯭ꯔꯁꯦ ꯑꯩ ꯌꯥꯝ ꯀꯤꯔꯦꯕ ꯂꯩꯁꯅꯥꯅ ꯀꯤꯟꯅ ꯍꯥꯏꯐꯦꯠ ꯊꯤꯟꯗꯨꯅ ꯇꯥꯅꯤꯡꯗꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯆꯥꯎꯕꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯅꯈꯣꯏꯅ ꯄꯥꯠꯇ ꯂꯥꯛꯂꯤꯕꯁꯦ ꯍꯥ ꯆꯩ ꯆꯥꯒꯦꯔꯣ ꯂꯩꯁꯅꯥ ꯆꯥꯎꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯥꯃꯥ ꯏꯕꯥꯅꯤꯁꯦ ꯊꯝꯆꯦꯠ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯒ ꯊꯝꯕꯥꯜꯁꯨ ꯌꯦꯡꯅꯤꯡꯉꯦꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯁꯣꯝ ꯋꯥꯡꯃꯗ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯣꯕ ꯇꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯩꯈꯣꯏꯁꯨ ꯊꯝꯆꯦꯠ ꯆꯥꯅꯤꯡꯉꯦꯕ ꯆꯥꯎꯕꯅ ꯂꯩꯁꯅꯥꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯣꯟ ꯈꯔ ꯋꯥꯡꯅ ꯍꯩ ꯑꯉꯥꯡꯅ ꯊꯝꯆꯦꯠ ꯍꯦꯛꯄ ꯍꯩꯒꯗꯕ ꯅꯠꯇꯦꯅꯦꯀꯣ ꯊꯝꯆꯦꯠ ꯍꯦꯛꯅꯕ ꯍꯣꯠꯅꯕꯗ ꯅꯈꯣꯏ ꯏꯔꯥꯛꯅꯔꯗꯤ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯕ ꯑꯗꯨꯝ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯂꯩꯁꯅꯥꯅ ꯑꯃꯨꯛ ꯃꯥꯃꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥꯃꯅ ꯈꯔ ꯍꯦꯛꯄꯤꯔꯛꯑꯣꯕ ꯃꯥꯃ ꯄꯨꯟꯁꯤꯕꯁꯨ ꯏꯇꯞ ꯇꯞꯅ ꯊꯝꯕꯥꯜ ꯈꯔꯁꯨ ꯍꯦꯛꯄꯤꯔꯛꯎ ꯆꯥꯎꯕꯅ ꯅꯈꯣꯏꯗꯤ ꯌꯥꯝ ꯁꯤꯡꯉꯦꯅ ꯑꯣ ꯐꯔꯦ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕ ꯑꯗꯨ ꯃꯥꯒꯤ ꯂꯥꯡ ꯊꯥꯔꯝꯕ ꯑꯗꯨ ꯊꯝꯆꯦꯠ ꯍꯦꯛꯂꯨꯔꯒ ꯑꯃꯨꯛ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯊꯝꯕꯥꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯌꯥ ꯍꯦꯛꯄꯤꯔꯛꯑꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ ꯌꯨꯝꯗ ꯐꯨꯕꯤꯅꯤ ꯆꯩꯕꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤꯒ ꯁꯥꯅ ꯂꯩꯔꯤꯕꯅꯤ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯊꯝꯕꯥꯜ ꯃꯥꯅ ꯁꯛꯀꯥꯏꯔꯛꯄꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯑꯇꯤꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯀꯌꯥ ꯑꯁꯤꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯁꯨꯛꯂꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯕ ꯃꯁꯥꯗꯤ ꯈꯪꯍꯟꯗ ꯂꯩꯁꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯁꯥꯃꯛꯁꯨ ꯈꯪꯖꯕꯗꯤ ꯅꯠꯇꯦ ꯊꯝꯕꯥꯜ ꯃꯥꯕꯨ ꯎꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯣ ꯂꯩꯁꯅꯥ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤꯕ ꯂꯩꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯁꯥꯏ ꯃꯥꯅ ꯂꯣꯟꯅ ꯃꯆꯦꯒꯤ ꯀꯥꯗꯒꯤ ꯅꯣꯠꯕꯨꯛ ꯑꯃ ꯄꯨꯔꯛꯄꯅꯤ ꯂꯩꯁꯅꯥꯗ ꯄꯤꯒꯦ ꯈꯟꯅ ꯄꯨꯟꯁꯤꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡꯒꯤ ꯐꯨꯔꯤꯠꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯌꯦꯞꯁꯦꯟꯗꯨꯅ ꯄꯨꯔꯛꯄ ꯅꯣꯠꯕꯨꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯗ ꯄꯤꯔꯛꯏ ꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯤ ꯇꯥꯁꯤꯜꯂꯛꯂꯦ ꯁꯥꯟꯇꯤ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅ ꯅꯨꯡꯇꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯅꯤ ꯉꯁꯤꯗꯤ ꯍꯜꯂꯛꯄ ꯎꯗꯦ ꯁꯥꯟꯇꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜꯕꯨ ꯀꯧꯔꯛꯏ ꯅꯤꯡꯉꯣꯜ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯀꯥꯗ ꯀꯔꯤꯅꯣꯃ ꯊꯤꯔꯝꯕꯅꯤ ꯃꯃꯥ ꯑꯩꯒꯤ ꯀꯥꯗ ꯂꯩꯌꯦ ꯁꯥꯟꯇꯤ ꯃꯆꯥꯅ ꯀꯥꯗꯒꯤ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯆꯥꯅ ꯀꯔꯤꯅꯣꯃ ꯀꯟꯅ ꯊꯤꯔꯤꯕꯗꯨ ꯎꯕꯗ ꯅꯤꯡꯉꯣꯜ ꯀꯔꯤꯅꯣ ꯅꯪꯅ ꯊꯤꯔꯤꯗꯨꯕꯨ ꯏꯃꯥ ꯉꯔꯥꯡ ꯑꯩꯅ ꯁꯤꯗ ꯅꯣꯠꯕꯨꯛ ꯑꯃ ꯊꯝꯂꯝꯕꯅꯤ ꯍꯣꯝꯋꯥꯔꯛꯀꯤ ꯑꯣꯏꯒꯦꯅ ꯑꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯩ ꯅꯪꯒꯤ ꯅꯣꯠꯕꯨꯛꯀ ꯂꯥꯏꯔꯤ ꯅꯧꯄꯥ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛꯇ ꯊꯤꯔꯛꯑꯣ ꯍꯥꯟꯅ ꯅꯪ ꯕꯕꯥꯁꯨ ꯍꯜꯂꯛꯑꯅꯤ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ ꯂꯥꯛꯎꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯟꯇꯤ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯅꯤꯡꯉꯣꯜꯗꯨ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯧꯄ꯭ꯋꯥ ꯍꯜꯂꯛꯇꯦ ꯅꯨꯃꯤꯠ ꯇꯥꯔꯕꯁꯤ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯔꯛꯏ ꯃꯥꯅ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯂꯩꯃꯁꯨ ꯊꯦꯡꯅꯔꯦ ꯂꯩꯃꯅ ꯅꯤꯡꯉꯣꯜ ꯎꯕꯗ ꯍꯪꯂꯛꯏ ꯅꯤꯡꯉꯣꯜ ꯅꯈꯣꯏꯗꯤ ꯂꯩꯁꯅꯥ ꯍꯣꯏꯒ ꯂꯩꯍꯧꯕ꯭ꯔꯣ ꯏꯅꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯂꯩꯍꯧꯗꯦ ꯃꯃꯥꯅ ꯌꯦꯡꯂꯨꯆꯣ ꯍꯥꯏꯗꯅ ꯊꯣꯛꯂꯛꯂꯤꯅꯤ ꯀꯔꯤꯅꯣꯗ ꯃꯈꯣꯏꯕꯨ ꯂꯝꯄꯥꯛ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣ ꯉꯁꯤꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎꯕꯅ ꯏꯕꯦꯝꯃ ꯂꯩꯃ ꯑꯉꯥꯡꯁꯤꯡꯂ ꯍꯥꯏꯔꯤꯕꯗꯣ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯉꯣꯜ ꯆꯥꯎꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯍꯣꯏ ꯃꯥꯅꯤ ꯇꯥꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯁꯥꯏ ꯊꯝꯆꯦꯠ ꯆꯥꯅꯤꯅ ꯂꯩꯍꯧꯕꯅꯤ ꯄꯥꯠꯇ ꯑꯗꯨꯒ ꯑꯩꯅ ꯀꯥꯔꯛꯄꯗꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯗꯤ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕ ꯅꯤꯡꯉꯣꯜ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯃꯥꯗ ꯍꯣꯔꯦꯟ ꯐꯨꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯂꯩꯃꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯏꯅꯦ ꯑꯁꯣꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯦ ꯂꯩꯃꯁꯨ ꯄꯥꯈꯠꯅ ꯂꯩꯔꯝꯕꯅꯤ ꯃꯆꯥꯅ ꯄꯥꯠꯇ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯗꯨꯗ
ꯅꯤꯡꯉꯣꯜꯅ ꯍꯥꯏꯔꯛꯄꯒ ꯍꯥꯊꯨ ꯈꯨꯝꯂꯛꯏ꯫ ꯅꯤꯡꯉꯣꯜ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯄꯟꯊꯔꯅꯨ꯫ ꯅꯤꯡꯉꯣꯜꯁꯨ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯁꯅꯥ, ꯄꯨꯟꯁꯤꯕ ꯃꯈꯣꯏ ꯍꯔꯥꯎ ꯊꯝꯆꯦꯠꯀ ꯆꯥꯗꯨꯅ ꯍꯜꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, ꯁꯅꯥ, ꯑꯩꯅ ꯄꯤꯕ ꯕꯣꯏꯗꯣ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯄꯨꯔꯛꯎꯀꯣ꯫ ꯄꯨꯔꯛꯀꯦ꯫ ꯑꯗꯣ ꯅꯣꯏ ꯃꯃꯥꯅ ꯍꯣꯔꯦꯟ ꯉꯥꯡꯉꯣꯏꯗ꯭ꯔꯕ? ꯑꯁ, ꯉꯥꯡꯂꯣꯏ. ꯃꯃꯥ ꯈꯪꯍꯟꯗꯕꯤꯗꯅꯤ. ꯆꯤꯆꯦꯒꯤꯅꯤ, ꯑꯩꯅ ꯂꯣꯟꯅ ꯄꯨꯔꯛꯄꯅꯤ꯫ ꯀꯔꯤ? ꯍꯨꯔꯥꯜꯂꯛꯏꯕ? ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯔꯣꯏ꯫ ꯍꯨꯔꯥꯜꯂꯒ ꯄꯨꯔꯛꯄ ꯕꯣꯏꯁꯦ ꯑꯩꯅ ꯂꯧꯔꯒ ꯍꯣꯔꯦꯟ ꯃꯃꯥꯅ ꯐꯨꯅꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯂꯩꯁꯅꯥꯒꯤꯅ ꯃꯃꯥ, ꯄꯨꯟꯁꯤꯕꯒꯤꯅ ꯃꯆꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯂꯤꯕ ꯅꯣꯠꯕꯨꯛ ꯑꯗꯨꯁꯨ ꯎꯔꯦ꯫ ꯅꯤꯡꯉꯣꯜ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯌꯥꯎꯕ ꯑꯗꯨꯅ ꯂꯩꯁꯅꯥꯗꯤ ꯃꯃꯥ ꯎꯕꯗ ꯀꯞꯂꯥꯛ ꯑꯗꯣ ꯅꯤꯛꯄꯗ ꯂꯣꯏꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯀꯤꯔꯤꯕꯅꯤ ꯃꯆꯦꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡꯗꯤ ꯇꯞꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯃꯅ, ꯂꯥꯛꯑꯣꯅꯦ, ꯀꯟꯅ ꯂꯥꯛꯑꯣꯅꯦ꯫ ꯂꯩꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ꯫ ꯃꯃꯥ, ꯐꯨꯒꯅꯣꯕ, ꯑꯩ ꯃꯇꯨꯡꯗ ꯆꯠꯂꯔꯣꯏꯕ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯩꯁꯅꯥꯗꯣ꯫ ꯑꯗꯨꯒ ꯃꯃꯥꯅ ꯐꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯩꯁꯅꯥꯅ ꯄꯨꯟꯁꯤꯕꯗ, ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯃꯥꯁꯨ ꯇꯥꯟꯅꯔꯛꯏ꯫ ꯍꯩ, ꯉꯥꯏꯈꯣ, ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯁꯣꯝꯗꯅ ꯄꯨꯟꯁꯤꯕ ꯀꯤꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯃꯆꯦꯅ ꯃꯃꯥꯗ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯅ ꯇꯞꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯆꯤꯆꯦꯒꯤ ꯊꯝꯆꯦꯠ ꯄꯨꯔꯛꯄꯅꯦꯕꯁꯦ, ꯃꯃꯥꯗ ꯍꯥꯏꯗꯣꯛꯀꯅꯣꯕ ꯀꯣ꯫ ꯅꯤꯡꯉꯣꯜ ꯁꯥꯎꯅ, ꯀꯔꯤꯒꯤ ꯑꯩꯗꯤ ꯍꯥꯏꯔꯣꯏꯗꯣꯏꯕ? ꯁꯦꯡꯅ ꯈꯨꯝꯃꯣ, ꯂꯩꯁꯅꯥꯅ ꯄꯨꯈ꯭ꯔꯤꯕ ꯅꯣꯠꯕꯨꯛꯇꯣ ꯀꯥꯏꯗꯩꯅꯣ? ꯑꯉꯥꯡ ꯅꯪ ꯍꯨꯔꯥꯟꯕ ꯌꯥꯝ ꯍꯩꯕ꯭ꯔꯕ? ꯅꯨꯡꯉꯥꯏꯅꯤꯗꯅ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜꯅ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯃꯃꯥꯅ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯂꯩꯁꯅꯥꯁꯨ ꯐꯨꯔꯅꯤ ꯈꯪꯉꯤ꯫ ꯑꯗꯨꯅ ꯃꯥ ꯀꯥꯡꯈꯥ ꯃꯈꯥꯗ ꯐꯠ ꯆꯪꯗꯨꯅ ꯂꯣꯠꯂꯤ꯫ ꯃꯆꯦꯅꯁꯨ ꯎꯍꯧꯕ ꯅꯠꯇꯦ ꯃꯥꯅ ꯂꯣꯠꯂꯤꯕ ꯑꯗꯣ꯫ ꯂꯩꯃꯁꯨ ꯃꯆꯥꯕꯨ ꯇꯥꯟꯅꯔꯛꯄꯅꯤ꯫ ꯃꯌꯨꯝ ꯌꯧꯔꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯌꯦꯅꯈꯥꯗ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛꯁꯨ ꯀꯧꯔꯤ ꯁꯥꯎꯅ, ꯂꯩꯁꯅꯥ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ꯫ ꯂꯩꯁꯅꯥ ꯇꯥꯔꯕꯁꯨ ꯃꯥ ꯀꯤꯕꯅ ꯈꯨꯝꯗꯦ꯫ ꯏꯃꯨꯡꯗꯒꯤ ꯄꯦꯔꯨꯅ, ꯃꯃꯥ, ꯁꯅꯥ ꯂꯩꯔꯕꯣ? ꯂꯩꯃꯅ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩ, ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯃꯨꯡꯗꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ, ꯃꯥ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯍꯣꯏ, ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯔꯨ ꯃꯅꯥꯎꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯃꯄꯥꯟꯗꯅ ꯂꯩꯃ ꯑꯗꯨ ꯃꯆꯥ ꯇꯥꯟꯅꯔꯛꯄꯒꯤ ꯋꯥꯔꯗꯨꯅ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯁꯥꯎꯅ ꯐꯝꯂꯤ꯫ ꯀꯣꯟꯊꯣꯡꯗꯒꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯩꯃꯁꯨ ꯎꯔꯦ꯫ ꯑꯁꯥꯎꯕ ꯑꯗꯣ ꯈꯖꯤꯛ ꯅꯦꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯧꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯍꯟꯕꯤꯔꯛꯂꯕꯣ? ꯏꯕꯣꯍꯜꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯋꯥꯅ ꯈꯨꯝꯂꯛꯏ꯫ ꯍꯜꯂꯛꯂꯦ꯫ ꯋꯥꯏ ꯍꯩꯍꯩꯗꯦ ꯉꯁꯤꯗꯤ, ꯋꯥꯔꯦ꯫ ꯏꯁꯤꯡ ꯄꯨꯔꯛꯎ, ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯃꯁꯤꯒꯤ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯈꯟ ꯃꯥ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯊꯥ ꯀꯟꯅ ꯁꯥꯔꯦ꯫ ꯀꯔꯝ ꯇꯧꯒꯅꯤ ꯈꯟꯗꯨꯅ ꯃꯥ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯈꯜꯂꯤ꯫ ꯂꯩꯃꯁꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯄꯨꯔꯗꯨꯅ ꯂꯥꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯍꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯟ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯇꯧꯔꯕꯒꯦ ꯋꯥꯈꯜ ꯍꯣꯡꯕꯤꯔꯤꯗꯨꯕꯨ? ꯅꯨꯃꯤꯠꯁꯦ ꯇꯥꯈꯤꯗꯧꯔꯦ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ, ꯂꯨꯖꯕꯤꯔꯣ꯫ ꯂꯩꯃꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯏꯕꯣꯍꯜ ꯇꯥꯗꯕꯒꯨꯝꯅ ꯎꯪꯗꯨꯅ ꯑꯁꯨꯝ ꯂꯩꯕ ꯑꯗꯨꯗ ꯂꯩꯃꯅ ꯑꯃꯨꯛꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯕꯒꯦ? ꯏꯁꯤꯡꯁꯤꯗ ꯂꯩꯔꯦ, ꯂꯨꯖꯊꯣꯛꯄꯤꯔꯨꯔꯣ꯫ ꯏꯕꯣꯍꯜ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯃꯥ ꯋꯥꯈꯜ ꯂꯥꯛꯏ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯗ, ꯀꯗꯥꯏ? ꯑꯩ ꯑꯃꯨꯛꯇ ꯆꯥꯏꯊꯈꯤꯒꯦ꯫ ꯂꯩꯃ ꯀꯔꯤꯁꯨ ꯍꯪꯂꯨꯗ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯄꯦꯔꯨꯁꯨ ꯃꯅꯥꯎꯕꯨ ꯀꯥꯡꯈꯥꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯖꯤꯜꯗꯒꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯇꯧꯔꯤꯕ
ꯄꯨꯝꯕ ꯑꯗꯨ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯋꯥꯗꯤ ꯀꯟꯅ ꯉꯥꯡꯅꯗ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯃꯁꯨ ꯆꯥꯛ ꯊꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯍꯜꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯍꯜ ꯂꯩꯔꯝꯕ ꯐꯥꯜ ꯑꯃꯗ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯛꯏ, "ꯃꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ?" "ꯌꯦꯟꯗꯦꯝꯁꯦ ꯏꯔꯣꯜꯂꯒꯦ, ꯑꯗꯨꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯁꯤꯜꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯣ꯫ ꯑꯉꯥꯡꯁꯤꯡꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯂꯥꯏꯔꯤꯛ ꯇꯧꯔꯤꯕ꯭ꯔꯥ?" "ꯍꯣꯏ, ꯃꯈꯣꯏꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯇꯧꯖꯔꯁꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯤꯐꯝꯗꯤ ꯍꯣꯡꯗ ꯌꯦꯡꯂꯤ꯫ ꯂꯩꯃꯅ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡ, ꯃꯣꯏ ꯄꯥꯕꯨꯡ." ꯇꯥꯗꯦ ꯀꯧꯔꯤꯕ ꯑꯗꯣ ꯂꯩꯃ ꯀꯔꯤꯅꯣ ꯈꯟ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯀꯟꯅ ꯀꯧꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡ." ꯍꯟꯗꯛꯇꯤ ꯏꯕꯣꯍꯜ ꯇꯥꯔꯦ, ꯏꯊꯛ ꯊꯛꯀꯠꯅ, "ꯑꯍꯥ, ꯑꯍꯣꯏ, ꯇꯥꯏꯌꯦꯕ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯤ?" ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯨ?" ꯏꯕꯣꯍꯜꯅ ꯇꯞꯅ, "ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ." "ꯑꯦ, ꯑꯃꯨꯛ ꯐꯥꯎ ꯑꯩꯅ ꯆꯥꯛ ꯊꯣꯡꯕꯒꯁꯦ ꯎꯗꯕꯅꯤꯅ." ꯏꯕꯣꯍꯜ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯛꯄ ꯃꯍꯥꯖꯣꯟꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯩꯃ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯣꯏ ꯄꯥꯕꯨꯡ, ꯀꯩꯗꯧꯔꯕꯒꯦ? ꯉꯁꯥꯏ ꯊꯕꯛ ꯍꯜꯂꯛꯄꯗꯒꯤ ꯁꯨꯝ ꯃꯆꯤ ꯃꯆꯤ ꯎꯪꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯕꯨ?" ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝ ꯍꯪꯖꯤꯜꯂꯛꯂꯕꯗ ꯃꯥ ꯀꯔꯤ ꯈꯨꯝꯗꯣꯏꯅ ꯈꯜꯂꯤ꯫ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯥ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯉꯁꯤꯁꯦ ꯑꯩ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯦ." ꯂꯩꯃ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯀꯔꯤ ꯇꯧꯔꯕꯒꯦ?" ꯏꯕꯣꯍꯜꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯎꯈ꯭ꯔꯕ ꯃꯤ ꯈꯔ ꯂꯥꯛꯑꯦ꯫ ꯃꯃꯥꯡꯗꯁꯨ ꯎꯈ꯭ꯔꯦ, ꯃꯍꯥꯖꯣꯟꯒ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕ ꯑꯗꯣ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯒ ꯈꯪꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯍꯥꯏꯐꯦꯠ ꯅꯤꯡꯂꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯦ꯫ ꯊꯕꯛ ꯁꯨꯔꯤꯉꯩꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯛ ꯈꯔ ꯂꯧꯖꯒꯦ, ꯃꯍꯥꯖꯣꯟ ꯀꯗꯣꯝꯗ ꯂꯩꯈꯤ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯃꯍꯥꯖꯣꯟꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯌꯥꯝꯂꯕ ꯗ꯭ꯔꯒ ꯀꯌꯥ ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯖꯣꯟꯗꯨꯗ ꯎꯍꯟꯕ ꯑꯗꯨ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯑꯩꯅ ꯎꯔꯨꯔꯦ꯫ ꯑꯩꯅ ꯆꯪꯂꯛꯏ ꯈꯪꯈ꯭ꯔꯦ ꯃꯍꯥꯖꯣꯟꯅ, ꯑꯗꯨꯒ ꯕꯦꯒ ꯑꯗꯨꯁꯨ ꯊꯨꯅ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯑꯩꯁꯨ ꯈꯔ ꯄꯥꯈꯠꯅ, "ꯇꯥꯗ, ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯛꯏ, ꯆꯦꯛ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯖꯣꯟꯅ ꯁꯥꯎꯅ, "ꯑꯦ, ꯅꯪꯗꯤ ꯁꯤꯗ ꯀꯅꯥꯅ ꯆꯪꯂꯛꯑꯣ ꯍꯥꯏꯗꯅ ꯆꯪꯂꯛꯏꯕ? ꯍꯥ? ꯀꯔꯤꯅꯣ ꯑꯩꯒꯤ ꯑꯌꯥꯕꯒ ꯌꯥꯎꯗꯅ ꯆꯪꯂꯛꯏꯗꯤ?" "ꯇꯥꯗ, ꯑꯩ ꯊꯣꯛꯆꯈ꯭ꯔꯒꯦ." ꯉꯁꯥꯏ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯏꯕꯣꯍꯜꯁꯨ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, "ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ, "ꯁꯤꯗ ꯂꯥꯛꯎꯅꯦ." ꯏꯕꯣꯍꯜꯁꯨ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯅꯪ ꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ?" "ꯈꯪꯗꯦ." "ꯑꯣ, ꯑꯗꯣ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯅꯝꯕꯔ 4ꯅꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯪ ꯈꯥꯝꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ. ꯅꯪꯅ ꯍꯦꯛ ꯍꯥꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯦ ꯎꯠꯀꯗꯧꯔꯤꯕꯅꯤꯅꯦ. ꯑꯗꯨꯒ ꯅꯪ ꯍꯥꯏꯕ ꯌꯥꯗꯦꯀꯣ. ꯁꯦ 10,000ꯅꯦ. ꯃꯁꯤ ꯂꯧꯁꯤꯜꯂꯣ. 이보ꯍꯜ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯗꯤ 이삭이 후마을나 딴저버 पैसा पामे. 노목이 ꯈꯨꯠꯁꯨꯃꯜ ꯑꯗꯨꯅ ꯍꯤꯡꯖꯅꯤ. ꯃꯍꯥꯖꯣꯟꯁꯨ ꯁꯥꯎꯅ 이보ꯍꯜꯗ ꯉꯥꯡꯂꯛꯏ. ꯅꯪꯒꯤ ꯈꯨꯠꯁꯨꯃꯟꯗꯨꯅ ꯅꯄꯨꯟꯁꯤꯗꯨꯕꯨ ꯀꯣꯟꯅꯕ꯭ꯔꯥ ꯍꯧꯅꯗꯦꯅꯦ. ꯄꯩꯁꯥ ꯂꯧꯕ ꯂꯧꯗꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ
Kanagumbang maginakong iholakaba. Ay nang bukari tawag pag-iyengo. Nupa aduna. Marup Chandrakanta, amuk tatabta ko ni. Ivohalda amuk yengduna. Fare ni. Nang na paisa se lauroy hairabani na. Tabakse, nang kanada so haiganu ko. Fare, thokro. Asumna hairakpaday, ay mapanda thulak Khangdre mama, mahazona kari tawrakani. Ay matha sare. Laima wasing ado tabada, mapuriba buthemsilai. Karisu khaluranoda, maduda henna matha sanaba. Saksu loire, chanaba tawrase. Khangdre, tawriba ase. Laira boyrubanina, tabakse toklage so. Karino, ay namuk tawdoriba tabakse. Laima chak ado thina hairai. Tabak leite, moy babong. Lairaba akoidi, mahazona yana batawba tabani. Makoina kahenjinbasu ngamloida. Warak pinaba ningak leribasidi. Yarise, masigi wase, toglase. Kadai, aigi sakti. Angang singsu kaubiraklo. Hoy, kaurak lagi. Chaba hubiro. Asumna, numit asisu haukre. Nongdamba mana tambiba mapokni. Karam kanda nungairakani khana hinglibani. Upaidi leita, lairaba mapokta poklurabana. Migi makhada leiduna, hingnaba honaribani.